Thawbal District ki Hairokta Farm Mapuna Mahaki License Nongmaina Kapada Farm Senaba Mioi Ama Laikhidre Thawdok adubu yaningdaba phongdoktuna JAC sembaga loinana Manipur lengakta tongan ba wakat sing taksinbaga loinana wakat sing phangdriba fawba asiba hakchang loroi hairi Thawdok asigi matangda police tagi phangba pawgi matungina Thawdok asing arang numidang pung 9 makhairum tabada Thawbal District ki Hairok Police Station ki manung chanba Hairok Khanga Grokta Nongna saba farm masangabaga mari leinana chakcha haijanabada thokibani hairi Laikhidraba farm sangba mioi adugi maming Laisram Tombi chahi 95 apokpa Laikhidraba Laisram Khomai kawi Hairok Part 2 Devi Mandop Laikai degini mahaku nongmaina kapliba farm mapu adugi mamingna Ningthauzam Rajnikanta chahi 93 apokpa Laikhidraba Ningthauzam Menjor kawi mahakna Hairok Part 2 mayai Laikai degini Thawdok thokliba mafam asi makhoi anigi yumdagi kilometer 3 rom lapa chingkhongda leiba local amadani Farm Mapu Rajnikanta police na fakiba ka loinana Tombibu mahakna nongmaina kapani haibasi mahak masana su yazare haina police na phongdorakli Police ke pawasi na makata na hai ngarang asi Rajnikanta gi Hairok Khanga Grokta nauna saba farm ma sangaba numini ayuki sangaba gi thoram sing loiraba matung numidangda farm aduda Rajnikanta yauna makhoi mioi khara chakchanaki maduda marai yatnarakpadagi Rajnikanta na mahaki license nongmai adu puthoklaga Tombi gi makokta kapani Tombi bu ahanbada Thawbal District Hospital da pukhatki adubu Dr. Nasire haina confirm tawki mahaki asiba hakchang adu Jenims ki Mirial Sangda thakre hairi Nakanama Romda Thawdok adugi paw mathang tanarakpadagi ngarang numidang pung 12 makhairum tabada khoisaunaraba miyamna farm Mapu Rajnikantagi yum thudektuna akayatoi thokhankhre Ngarangi farm sangaba du da yawba mioi singna phongdorakpagi matung inna Rajnikanta masana ayukta su nongmai puthoklaga blank fire tawki maduda sangaba yawba mayamsu yamna saunaki mihar adubu pendaba phongdoktuna Laikhidraba Laisram Tombigi loinabi Laisram Padmana phongdorakpada mahaki mapuroiba adu ichamchamna thabak suzaraga hingjabani kari maramgi hatpiribano mapuroibagi maral karino takpiyu mapuroibaga ngasi fawbada kanagumba mioi amataga nungainadaba saunaba amatasu laikhidri Mapuroibabu kari maramgi hatpiribano maramdu khanghanbiyu laihoriba macha ahum mapuroiba yaudana karamna yokthakani mapuroibana pumnamak honabirambani haiki Mihar asiga mari leinana ngasi ayuk pung 9 taba matamda Hairok Part 2 Devi Mandop Laikai gi Divine Nongpok Ningthau Youth Club ta miyam gi oiba mifam ma pangthoktuna mihar asiga mari leinana JAC Against Cold Blood Murder of Laisram Tombi koba JAC ama semduna Manipur lengakta tongan wakat sing taksinkre ngasi semkiba JAC na takiba warip ki matung ina tamthiraba mihar asi kanagumba mioi kharaga loktunaraga chathaba mihar amani haina lawi maramaduna January mioi sing phagatuna logi oiba matik chaba chairak phanghanba Laikhidraba Tombi ki imungda mihar asida January ba imungna seloina lupa lakh yankhai pihanba hainasu lepnakhi Laikhidraba Tombi ki thawa yauddraba hakchang Rajnikanta gi farm da leirol chanba hainasu lepnakhibaga loinana warip sing asi thabakta onthoktriba fawba asiba hakchang logdaba hainasu lepnakhi Yung mga si pura lang iba na yung mga si pura ay isa sila ay taman pa na balik ka rin ang yaman natin isa sa malit makikita na magkanamat na sila ito makanuwa na ito bakit sila na magkanamat na sila ito mari isam-sam na hinga ni mama ka rin marang kita magta nung siya ito na may kapilin no magkanilalo ba gino magkanilalo ba gino ay marang bukang yan hinga Ay, isam-sam na naman si Muraga. Ibang-ibang si Mumana. Agang si Muraga, itaman ba na? Ay, Mumana, takpi ba na? Kani marami no ay kaninga. Malay tramatong na na. Agang si ka na lang, itaman ba na? Malay tramatong. Ay, magi marami kaninga. Kani marami na magtabaw.